Election की model code of conduct Leina Leina leingak की tonganba department Singna recruitment process Chathaduna Leire haiduna Congress party na chief election officer CEO da Wakatkhre Manipur Pradesh Congress Committee President MLK Megachandra CEO da election model code of conduct Chatnaba Fauba agriculture education is Ayus minor irrigation veterinary forest MSPCL yauna department tarago hundegi tongan posting recruitment process Chathaduna Leire haiduna Wakatkhre ama pisinke Lafel Pata Leiba CEO Manipuri office ta Wakatkhre pisinkiba aduga mari leidana MPCC ki legal department ki vice chairman advocate Ravi Khan hai Mars taraga taruktagi tongan post launabage process chathariba ase guideline gi wangbadade thabak fangriba naha sing thabak pigadi haiduna tongan ba employment agent sing da card thariba ase leingak ki karamba agenda no thabak loge hairabaso election model code of conduct leitraba matamda tobiyo employment agents ta yam wahaliba ase mikhal gi khudong chaba fangnaba honaribra haibagi chingdaba lei leingak na chathariba thawong ase gi matang da CEO da wakat pane karigumba CEO na hiram ase ga mari leina thabak nokhalaktrabade ECI da amu wakat kane lakliba mikhal ase da leingak pairiba BJP na leingak painabo honaba guideline thugaiba thabak kaya tawrakliba ase laibak thibani haina so Ravi Khan makata na furuke statutory body autonomous body makhoi singi chairman secretary official sing yauraga voter singda aikoi paisa yenba sana thangai yenba khotpagi so pau khap phangi madugi damakta sunga si athuba da case tharagani information singdu bomjalaga aduga yamna nungai thabamna hojik election manung sida aikoi gi rang Faliski Singmairong ki jaga da sahi 85 plus or be ahal or be imagum bi amada particular candidate amagi keno da nambi yu madui da mukta nga sa ngai pesa pigane habsi ekoi ngasi ekoi gi INC ki candidate ki ejena masi complaint tawkhe masi gi da mukta su election commission a thubada se lokhala kani khali